Ningthau Films Video YouTube channel asida miyeng tabiriba ichini naw khwai kibukpo ikono na thagatpa phonok chari amadi mayam gi tabak anobu khudol oina khudol tawjegi haidana sinjarak chaba kumai amo oina puthok charapani Manipuri wari khara kumai asigi oina ahanba khudol tawjari wari asigi maming ngaikhini kanagumbi amana kanagumba amagi damak tangai jarakhiba kanagumba amanasu kanagumbi amagi damak tangai jarakhiba kanana kanabu ngairiba kanana kanagi damak khalliba wari asi tabiyu taminashi wari asi asengba wari amadagi lathokchaba wari amani Sophia khungang amada poksabi yamna jamjabi lesabi amani mahak class 12 loiduna Imphal da college tamba lakhi ma hostel amada leiduna college kai Alex oxide ta leirakpa nupani mahak Manipur da tholokpa kuidri magi friend kharana college karusi haiduna mahasu sum college kaning bagi bitta Alex pusu college ta puki Alex yamna langjaba babjaba bisak amani mana college karakpada haibadi mamanaba singi college tu na masu lapu matamduda Sophia thekdaki aduga maga Sophia ka aduma khangdaki phone da sum wari sanarabadagi hedoktuna yam close oinaraki Sophia na di mabu thamoi sekna nuksijaki aduna Alex da Sophia na magi punamak kathoki adubu Alex na di nuksiba saba khaknatana mangonda atei karimta khadgiba leiti Sophia na Alex pu yam nuksijai makhoi ani phone da wari kuina sanai maramrakta Alex na thabak chathoklobasu Sophia na mahakpu kayamat nuksige haibabu phone thamandama kai magi phone ado call tawduna thablaga adomak Alex na thabak chatpado taduna gaijaki call kaktat hankide asubda Alex dupi atei asubune haibadi Sophia na phane section duna phone kaktat handana pairabasu Alex na mut thamba natraga ama phigok hapchanba bag hapchanba gadi thamba saraga adumak nupi atopu ne Sophia na somdana Sophia na Alex bu nuksijabagi magi thamoi gi bu nukshi wari kaya ama sagatchaba Alex na awu upa manupi kaya gi wakal ngawdra leiba nupi mayam dugi marakta Sophia su Alex gi miyeng dadi chap mane amakatani matam khale raga Alex gi mamana bakharada Tao, Sophia edo, kanadi, toko, as, nupi dala kuidu, kayo duro babo, ha, ano ba sing pajadro, si Lakshmi kita bakta khalu ka droge, si Jennifer kita bakta khalu, ito, toko. Alex, wahi mem tu tabada, nupa gi haino bikhalai, mama na ba sing na hayadi, exat leiba, gas leiba, nupi amna pamba, nupi amna koi haraga, nupi hudo bhaga liambe hai wakanda, Alex, madu yadin bagum. Sophia gi asoiba thiba hawaki Alex Sophia gi asoiba kaya thiduna chawphom kaya thiduna badram kaya pisaduna Sophia bu mahana kaire biki ningba kairaba Sophia madom ta mangjaki mana phana hajaraba Alex na tabi kiti Sophia gi milu ri chenthariba piram karam ta uhad kiti mathanda lo sanjaki mathanda mangjaki Join ke level lai rang amana lai kol ta kayam kuina chat pangam gini khaduna kana uhunda kana khagda magi awa wari kaya kana dali thokda lon mathamata mangjaki Alex ti hanagi hamo haiduni magi di hanagi nungai bado aduna dum nungai dam honraga lai matam khar lai raga Alex yamna anga oiribe nupi ama khangnaki anga ngado hek uwa matamda Alex ki thamoida aseng manuksiba pauki mana hana nupi ate de yeklaba begado hojiki thengdariba nupi masa adridadi hanagi beng yeng pangam kiti tonganba busigi ba leplagi khalgiba nusiba habado ojaki tanu gi wakhande Alex adumak nusiba da lukki hanagi Alex ki haidabi punamak to tanu uro matungdadi Alex yamna hongkra Alex ki thamoida tanu khatana tana kanam gi wakhan khalaki Alex na tanubu nuksikiba ngawjakiba atay gi wakhal thadokkiba
angakpani miyobagi thamo matam khar leiraga tanuga Alex ka unaki haibadi angang ni na mapal ngar kya thopo phagdaba Alex na phadana hajara matungda tanu Alex ka unaba yaraki ya wana unaki bukoini adoge Alex na nuksiba head kibana tanubu shokpa ngamki haibadi Alex ki hana gi hainabi nupibu mata gi oiningba lairangbu chinge khadana phat thalaga doklamba adugi wakhalana Alex nupa habadu oibanina mahak ahanbada wakhal khalapachu yaurkhidaba nade adubu tanubu tamo shinga nushibuna mahak unaraba mikuptuda magi angamba kya nupagi akadba shakti kya putoktada honaba yaba honage khallabasu mahak honagite tanugi damak ma tanubu pasa sokite asumna matam kya hauki matam kya lenki tanuna su Alex bu adumang nushiki Alex su tanugi damak aduma lepcheki ikhalakwi matamda fast lap haibatu tanugi bakhoi ni nukshi wari se tabada dungaiba yamu nushi wari mo oirakpa matang haibatu oirakki adobo tanu inkhalakpa oibana Alex pudi phana nushirabasu atopa nupa kaya khanglaraki puchi hebasi nupi haiba leti nupa haiba leti mawandabe mayam pullagadi wari anoba tholai anoba urai yeningdaba nate khangdaba nate mahau ayamba kaya adobo Alex ti atai nupi gidamak wakhal amata khangidre aningba phawkidre matam kharagi matungda Alex yamna singba misa moibana haibadi asigubu nupi gi line khara singbanina tanugi ashoba kya mana khanglabasu pharaklabasu nuksiba kawrina mahak tanubu aduma ngapiki tanuna lalabasu ma momo noklaga themnawdana adumak tanugi damak lepcheki masini nuksiba haibadasu asomne Alex bu sum laithoraki ngapi re khangmanina tanuna chu khara laithok pa horke bajani Alex mana hana toramba thabak mana hana oirama misak abado Alex oira kidrabani Alex oira kidraba matungda Alex ki ahongba kaya lagla matungda Alex ki thamoida ningba kaibedi aduba pori Alex kaidawgadano khangdaba ama mangwanda kanna chidaraki mahaki aningba kaiki magi nusibabu miraiduna tanuna aduma lapthopiki mahakpu phagi gumna khanbirakpa malaki Alex wakhan piksale mana tawruba kaya aduna mana phanglaklibara natraga aina kari lanbano ai inaji kari aina tanubu thamoi senga nusirubagi irala natraga aina kanada kari lalubagi no mana wakhan charanga mikub aduda khangudana mangwanda wakhal amani chiyaki Sophia ki wakhalda ningamdaba phawraki ai Sophia de am lat kare ai Sophia ki bafamda ai lale haijaba tamne mana ngakpirakta bada bo irabasu ai magi bafamda de ai lat kare haida shakpa pomtoi Alex Sophia bu thiraki adubo Sophia ki friend kaya da hangurabasu Alex pudi inthi nugai na habirakti chaibiraki nongmudi Alex na Sophia gi number do haibati cell phone number do ya wala phangjaduna mana call tawjaki haijaki adobu Sophia na adumak lotkhibana thiba phangide Sophia nate ai athopani ai ni mama nabi ni madom chani mane ni ma leite kananu khangde asumna Alex Sophia da lale haiba gamjakide phangjakide Alex ningba kaire haigadra nuksibada maithire haigadra tawhom khangdraba amo oirabasu ma hanagi magi hainabido punama thadokre ma anobe Alex misa amo oire ma anobe misa amani thajaba yaba mi amo oirabani nongmadi ikhang khangudana Sophia gi college ki mama nabi ma thing mama nabi du da Alex na jeki Sophia gi mama nabi tu natro ai Alex ne khangdrabana Alex hadi kana oh khange
ꯑꯩꯁꯦ ꯁꯣꯐꯤꯌꯥꯁꯤ ꯑꯝꯇ ꯎꯅꯒꯦꯅ ꯊꯤꯔꯛꯄꯅꯦ ꯑꯗꯣ ꯃꯥꯏ ꯅꯝꯕꯔꯗꯨꯁꯨ ꯆꯠꯇ꯭ꯔꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯥꯏ ꯅꯝꯕꯔꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯃꯉꯣꯟꯗ ꯁꯨꯝ ꯋꯥꯐꯝꯗ ꯑꯦꯂꯦꯛꯁ ꯑꯩ ꯅꯪ ꯈꯪꯉꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯦꯂꯦꯛꯁꯇ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯁꯣꯐꯤꯌꯥꯗꯣ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯔꯕꯅꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏꯅꯤꯗ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯨꯔꯒꯗꯤ ꯁꯣꯐꯤꯌꯥ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯤꯇꯪ ꯃꯃꯣꯟ ꯅꯣꯛꯄꯁꯤ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ ꯅꯪꯅ ꯀꯥꯏꯍꯜꯂꯕ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯊꯟꯇ ꯈꯪꯖꯈꯤꯕꯅꯦ ꯉꯁꯤ ꯃꯥꯅ ꯈꯤꯇꯪ ꯍꯔꯥꯎꯖꯕꯁꯤ ꯅꯪ ꯎꯅꯤꯡꯗꯕ꯭ꯔꯥ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ ꯑꯦꯂꯦꯛꯁ ꯅꯪ ꯃꯉꯣꯟꯗ ꯌꯦꯠꯄꯤꯔꯨꯔꯅꯨ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯦ ꯆꯠꯂꯒꯦꯀꯣ ꯅꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯦꯂꯦꯛꯁ ꯑꯗꯨꯃꯛ ꯅꯤꯡꯕ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯣꯐꯤꯌꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯁꯅꯨ ꯌꯦꯠꯈꯤꯗ꯭ꯔꯦ ꯑꯁꯤꯅꯤ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯑꯩꯅ ꯃꯤꯅꯝꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯃꯤꯅ ꯀꯞꯄ ꯑꯩꯅ ꯀꯞꯄ ꯃꯥꯅ ꯀꯞꯄ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯋꯥꯖꯕ ꯃꯥꯅ ꯎꯕꯤꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯝꯗꯝꯁꯤꯗ ꯊꯣꯛꯇꯕ ꯅꯠꯇꯦ ꯂꯩꯇꯕ ꯅꯠꯇꯦ ꯑꯦꯂꯦꯛꯁ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠꯅ ꯃꯥꯕꯨ ꯄꯨꯔꯨꯔꯦ ꯍꯣꯝꯗꯨꯅ ꯄꯨꯔꯨꯔꯕꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯍꯣꯡꯂꯔꯣꯏ ꯈꯜꯂꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯥꯏꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯔꯛꯄ ꯄꯣꯔꯛꯈꯤꯗꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯀꯌꯥ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯀꯌꯥ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯀꯌꯥꯝ ꯋꯥꯍꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯈꯜꯂꯕ ꯑꯦꯂꯦꯛꯁꯅ ꯇꯅꯨꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯆꯔꯒꯅꯤ ꯇꯅꯨꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯒꯅꯤ ꯇꯅꯨꯅ ꯐꯅꯕꯕꯨ ꯃꯤꯔꯥꯏꯔꯕꯁꯨ ꯇꯅꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯇꯅꯨꯗꯤ ꯋꯥꯍꯟꯅꯤꯡꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯅꯨꯕꯨ ꯚꯥꯞ ꯇꯥꯅꯕ ꯇꯅꯨꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯑꯦꯂꯦꯛꯁꯅ ꯑꯗꯨꯃꯛ ꯉꯥꯏꯈꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯇꯅꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯉꯥꯏꯈꯤꯅꯤ ꯃꯔꯨꯞꯁꯤꯡ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ